kainaba sinba nupidu nate. Noibu chawnubu yokpira iba ima pabungbu miraigano thamage. Ngaiko thamkino. Kaya mo hainingige. Nang asyumbagi ay nungsiba ngamlaroidra. Nungsiba haibasidi thamoyna penjarpa matamda fawrokpa ihuladubuni. Nangdi aigi thamoyna dilaidana mitna fawba yeningde. Nangbu aina nungsinaba kari tawkrage. Mihina usitriba. Wahai wata wangang sangang hautriba. Migi awaba nungaitabasu karimata khangde. Ngauktrom bhetag hitordana. Nasana chanaba nupi yengo. Jacob na punchida adumna kanamtana chiraktre. Nangna hanbani. Nangna nungsinaba aikido haibano. Nangonda aina pamjaba kalakpa machet amata yaude. Nangna fana afaba tawrasu nungsiu yaroi. Kaigino nasana khangdra khangdabai ni hangise adaidi fagi dagi ai kokchingda lektuni yengo auji fahanjaba alle amo halo haira yamda gyandana pothawro nungsidaba ingonda amuksu gyandana pothawro haise kai haino ai mabona kaure thamage os ai hotel leraga call tawrke tarakano ai di off thamani os ton off thamgano thameko phajana chalo ton phone da fatkak thakli mama gi mo ma tawduda nuksinabadi laidana chamna tinaba phaw pamdre tone changlakpada chawbina sak thiraga leirami lao lao nabungani sugoro sakjarsi oi mabo asumna makhoi mari yamna harau nungaina chaksaminarami pung kharagi matungda Jacob su hotel yori mala etabada Roger prap lai Jacob ti magi room aduda changthakai thong meya da luktharaga phamaga leirami magi mongdu ubada Roger na bye Jacob mangaktu haigalakte adum luktharaga lei Tay bye. Chongodana, ay chana thaknaba porage. Jacob na master ki yaw tribay. Os adugiyore ay kata law. Jacob su bit leita tapna tande mandela I. Roger gi rumiyo baga Roger na kay ki poroge. Jacob na kim chaning di bay. Karino. Os kidorge mo. Bye, kinumangge. Kuan hangage. Fore, ichelen ki pichaga whiskey bottle ani ka poro. Whiskey de ai gi delay bani. Pizza do ai hai krige. Nam thabak loraba. Ngasi gi lore. Oh. Roger na makhata ba staff singda pichaga bagar ga por hairami ikui dane yori madu chana zana whiskey adusu bottle amamam du thaami khrakhranga rabani na wangang bada balaidre Jacob na bye nang to nungshibra Roger nokmi pambra Oh, nangdi. Oishu to nungsiba fawre. Nang buhana di yamsida kidaine. Nungsiba fawpa sibu aigi rala. Hoine adubudi. Ada tamuna shu nungsijabane. Khangi su. Masigi numise kawa ngamlaroi. Koigino. Aidi oidang labu nangna kaigino. Noina mana aigi nusijaba nupidada khukpakna thakibani. Nangdi adu khaktani. Aidi yengo ayuktaini maga ahal ama lambida garina thinglambadagi hospital pubiyure. Halaka makhoi ki hotel da chakjari. Adagi mopwaga bullet leure. Amuk thoba tambire. Adagi makhoi hotel da chetpada hotel adusu sidopirame. Adagi tona kappa Mama ni chaiba loina tare.
ꯑꯗꯒꯤ ꯑꯃꯨꯛ ꯇꯣꯟꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯀꯛꯆꯤꯡꯗ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯕꯨ ꯁꯥꯟꯅꯕꯤꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯁꯤꯗ ꯀꯃꯥꯏꯅ ꯑꯩꯅ ꯀꯥꯎꯗꯣꯏꯅꯣ ꯔꯣꯖꯔꯅ ꯐꯖꯔꯤꯅꯦ ꯂꯤꯂꯥꯁꯦ ꯐꯔꯦ ꯄꯣꯊꯥꯔꯝꯃꯣ ꯑꯩ ꯂꯨꯖꯧꯈꯤꯒꯦ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏ ꯄꯣꯜꯗ ꯑꯣꯏꯅ ꯁ꯭ꯋꯤꯃꯤꯡ ꯇꯧꯔꯁꯤ ꯑꯁ ꯍꯧꯖꯤꯛꯄꯣ ꯍꯣꯏ ꯐꯔꯦ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯄꯨꯜ ꯂꯩꯕ ꯃꯥꯏꯀꯩꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯈꯥꯡꯕ ꯑꯣꯏꯅ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯔꯥꯅꯤꯅ ꯏꯁꯧ ꯂꯥꯡꯕꯗ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯆꯥꯎꯇꯤ ꯐꯥꯎꯕ ꯃꯌꯥ ꯆꯤꯛꯇꯨꯅ ꯈꯥꯡꯖꯔꯦ ꯔꯥꯖꯅ ꯃꯁꯤ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯕꯅꯦ ꯔꯥꯅꯤꯅ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯀꯔꯤꯅꯣ ꯅꯆꯥꯗꯤ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯗꯨꯛ ꯌꯦꯡꯊꯤꯔꯤꯗꯨꯕꯣ ꯇꯦꯟꯖꯥꯗꯨꯗ ꯂꯤ ꯍꯜꯂꯛꯏ ꯃꯄꯥꯕꯨꯡꯒ ꯃꯃꯥꯒ ꯈꯠꯅꯕꯗꯨ ꯇꯥꯗꯨꯅ ꯃꯥꯁꯨ ꯆꯪꯂꯛꯏ ꯏꯃꯥ ꯀꯩꯅꯣ ꯂꯤꯁꯨ ꯁꯥꯎꯅꯤꯡꯅ ꯀꯩꯒꯤ ꯇꯣꯅꯨꯒꯤ ꯍꯣꯇꯦꯜꯗꯨ ꯊꯨꯒꯥꯏꯔꯤꯕꯅꯣ ꯅꯣꯏꯒꯤ ꯅꯄꯥ ꯅꯆꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯍꯛꯀꯟ ꯑꯁꯨꯌꯥꯝ ꯆꯪꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯇꯣꯟꯅ ꯏꯃꯥꯗ ꯀꯌꯥꯝ ꯂꯥꯟꯈ꯭ꯔꯒꯦ ꯃꯔꯝ ꯂꯩꯇꯅ ꯈꯨꯄꯥꯛꯅꯁꯨ ꯊꯥꯕꯤꯕ ꯃꯤꯒꯤ ꯅꯣꯡꯃꯒꯤ ꯄꯩꯁꯥ ꯇꯥꯟꯗꯨꯅ ꯍꯤꯡꯖꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯕꯨꯁꯨ ꯊꯨꯒꯥꯏꯕꯤꯕ ꯑꯩꯈꯣꯏ ꯅꯥꯎꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦꯗꯅ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯗ ꯑꯣꯏꯅ ꯂꯩꯔꯨꯔꯅꯤ ꯂꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯏ ꯀꯥꯗ ꯆꯪꯂꯒ ꯃꯔꯨꯑꯣꯏꯕ ꯃꯥꯜ ꯆꯥꯡ ꯄꯦꯛ ꯇꯧꯈ꯭ꯔꯦ ꯂꯩꯔꯣꯏ ꯌꯨꯝꯗꯒ ꯑꯝꯇ ꯑꯁꯨꯛ ꯐꯠꯇꯕ ꯏꯃꯨꯡꯁꯤꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯗꯣꯏ ꯁꯔꯨꯛ ꯏꯊꯟꯇ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯂꯤ ꯄꯦꯛ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯍꯣꯇꯦꯜ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯔꯨꯝ ꯅꯝꯕꯔ 49ꯗ ꯆꯪꯂꯛꯏ ꯃꯦꯅꯦꯖꯔ ꯑꯗꯨꯗꯁꯨ ꯉꯁꯤꯗꯒꯤ ꯂꯩꯔꯅꯤ ꯍꯥꯏꯔꯝꯃꯤ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯗ ꯂꯥꯛꯏ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯍꯦꯔꯣ ꯑꯅꯤꯗꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯏ ꯑꯅꯤꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯅꯤꯗꯨ ꯉꯛꯅ ꯇꯥꯃꯣꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯂꯤꯅ ꯑꯩ ꯉꯁꯤꯗꯒꯤ ꯁꯤꯗ ꯂꯩꯔꯗꯣꯏꯅꯤ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤ 300ꯅꯤ ꯑꯗꯨꯕꯨ VIPꯁꯤꯡꯒꯤ ꯂꯩꯐꯝꯗꯤ ꯔꯨꯝ ꯅꯝꯕꯔ 40ꯗꯩꯅ 50 ꯐꯥꯎꯕ ꯑꯣꯏ ꯔꯣꯖꯔꯅ 47 ꯂꯤꯅ 49 ꯖꯦꯀꯣꯕꯅ 50 ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯍꯜꯂꯛꯃꯤꯟꯅꯔꯦ ꯂꯤꯐꯇ ꯀꯥꯗꯒꯩ ꯁ꯭ꯇꯤꯌꯔꯗ ꯑꯣꯏꯅ ꯀꯥꯔꯝꯃꯤ ꯖꯦꯀꯣꯕꯅ ꯑꯩꯈꯣꯏ ꯏꯆꯧ ꯔꯥꯅꯤꯗꯣ ꯔꯦꯞ ꯊꯤꯍꯧꯕ꯭ꯔꯣ ꯂꯤꯅ ꯄꯥꯕꯨꯡꯒ ꯈꯠꯅꯍꯧꯕ꯭ꯔꯣ ꯂꯩꯅꯤꯡꯗꯦ ꯑꯩꯁꯨ ꯌꯨꯝꯗꯨꯗ ꯂꯤꯅ ꯅꯪ ꯁꯨꯇꯤꯡꯁꯦ ꯐꯖꯅ ꯂꯣꯏꯊꯣꯛ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗꯛꯁꯟꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯤꯁꯨ ꯁꯦꯜ ꯃꯌꯥꯝ ꯇꯤꯡꯂꯒ ꯃꯇꯝꯁꯨ ꯃꯥꯡꯈꯩ ꯂꯥꯛꯏꯕꯅꯤ ꯖꯦꯀꯣꯕꯅ ꯕꯤꯠꯀ ꯂꯩꯇ꯭ꯔꯦꯗ ꯇꯥꯃꯣ ꯔꯣꯖꯔꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯐꯥꯒꯤ ꯅꯠꯇꯦ ꯚꯥꯏ ꯋꯥꯍꯦꯔꯟꯁꯨ ꯌꯥꯎꯔꯤ ꯃꯤꯅ ꯃꯇꯨꯡꯗ ꯅꯪꯒ ꯋꯥꯛ ꯇꯧꯃꯤꯟꯅꯕꯗ ꯕꯤꯠ ꯂꯩꯔꯔꯣꯏ ꯐꯔꯕꯅꯤ ꯑꯩ ꯐꯤꯂꯝꯒ ꯀꯨꯝꯅꯤꯡꯗ꯭ꯔꯦ ꯂꯤꯅ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯅ ꯔꯤꯇꯤꯌꯔ ꯂꯧꯅꯤꯡꯉꯩꯗꯤ ꯖꯦꯀꯣꯕꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯀꯥꯈꯠꯂꯛꯏ ꯃꯥꯒꯤ ꯔꯨꯝ ꯌꯧꯔꯗꯨꯅ ꯔꯣꯖꯔꯅ ꯚꯥꯏ ꯀꯤ ꯌꯥꯎꯗꯦꯗꯥꯏ ꯖꯦꯀꯣꯕꯅ ꯑꯁ ꯀꯥꯎꯔꯦ ꯂꯤꯅ ꯅꯪ ꯃꯥꯁꯇꯔꯒꯤ ꯄꯣꯔꯛꯇ꯭ꯔꯣ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯣ ꯍꯌꯦꯡ ꯏꯔꯤꯛꯇ ꯍꯥꯏꯔꯒ ꯄꯨꯍꯜꯂꯣ ꯉꯁꯥꯏꯅ ꯈꯪꯉꯝꯃꯗꯤ ꯑꯩꯅ ꯄꯨꯕꯤꯔꯛꯄ ꯌꯥꯕꯅꯤ ꯔꯣꯖꯔꯒꯤ ꯔꯨꯝꯗ ꯑꯣꯏꯅ ꯉꯁꯤꯗꯤ ꯂꯩꯔꯝꯃꯤ ꯂꯤꯁꯨ ꯋꯥꯔꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ ꯖꯦꯀꯣꯕꯒ ꯔꯣꯖꯔꯒ ꯇꯨꯝꯕ ꯆꯪꯂꯛꯏ
ꯑꯅꯤꯗꯨ ꯐꯅ ꯊꯦꯡꯂꯕꯥꯎꯕ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯃꯃꯥꯏꯁꯨ ꯅꯥꯀꯟ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯍꯤꯞꯄꯤꯕꯅꯤ ꯖꯦꯀꯣꯕꯅ ꯚꯥꯏ ꯅꯪ ꯇꯣꯟ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯌꯥꯔꯛ ꯈꯪꯗꯣꯏꯅꯣ ꯑꯩꯅ ꯍꯤꯡꯂꯤꯐꯥꯎ ꯑꯣ ꯑꯩꯅ ꯍꯤꯡꯂꯤꯐꯥꯎ ꯅꯨꯡꯁꯤꯔꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯁꯨ ꯐꯥꯒꯤ ꯅꯠꯇꯦ ꯖꯦꯀꯣꯕ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯔꯣꯖꯔꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯐꯅ ꯊꯦꯡꯂꯐꯥꯎꯕ ꯍꯦꯔꯣ ꯑꯍꯨꯝꯃꯛ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯍꯨꯝꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯑꯦꯂꯥꯝ ꯈꯣꯡꯂꯛꯑꯁꯨ ꯖꯦꯀꯣꯕꯅ ꯇꯦꯕꯜꯗꯒꯤ ꯑꯦꯂꯥꯝ ꯑꯗꯨ ꯃꯥꯔꯒ ꯂꯥꯛꯇꯅ ꯂꯪꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯈꯤ ꯔꯣꯖꯔꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯑꯍꯤꯡ ꯇꯨꯝꯗꯕꯒ ꯃꯥꯁꯨ ꯍꯧꯒꯠꯇꯦ ꯑꯗꯨꯃꯛ ꯇꯨꯝꯃꯒ ꯂꯩ ꯃꯈꯣꯏ ꯑꯅꯤꯗ ꯅꯠꯇꯦ ꯂꯤꯁꯨꯅꯤ ꯉꯟꯇꯥꯅ ꯍꯧꯒꯠꯄꯗꯨ ꯉꯁꯤꯗꯤ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂꯒ ꯂꯩ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯣꯂꯤꯡ ꯕꯦꯜꯁꯤꯡꯗꯨ ꯈꯤꯡꯂꯛꯏ ꯖꯦꯀꯣꯕ ꯎꯏꯔꯨꯝ ꯚꯥꯏ ꯑꯝꯇ ꯍꯧꯒꯠꯂꯣ ꯔꯣꯖꯔ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯒ ꯊꯣꯡꯗꯣ ꯍꯥꯡꯂꯝꯃꯤ ꯀꯩꯗꯧꯔꯦ ꯅꯨꯄꯥꯗꯨꯅ ꯁꯔꯅ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯖꯦꯀꯣꯕꯇꯤ ꯃꯥꯒꯤ ꯔꯨꯝꯗ ꯂꯩꯈꯤꯕ꯭ꯔꯥ ꯂꯩꯇꯦ ꯑꯩꯒꯤꯗ ꯂꯩꯔꯤ ꯑꯣ ꯃꯥꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯍꯣꯏ ꯂꯥꯛꯑꯒꯦ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ ꯑꯍꯨꯝꯃꯛ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯒ ꯕ꯭ꯔꯁ ꯇꯧꯔꯝꯃꯤ ꯔꯣꯖꯔꯒ ꯖꯦꯀꯣꯕꯀ ꯊꯣꯛꯂꯛꯄꯗ ꯎꯕꯗ ꯂꯤꯅ ꯀꯥꯏꯗꯅꯣ ꯔꯣꯖꯔꯅ ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯂꯤ ꯉꯛꯅ ꯑꯩꯃ ꯅꯣꯏ ꯑꯅꯤꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ꯭ꯔꯣ ꯖꯦꯀꯣꯕꯅ ꯇꯥꯃꯣꯁꯨꯔꯣ ꯍꯣꯏ ꯑꯍꯨꯝꯃꯛ ꯔꯥꯖꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯃꯤꯟꯅꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄ ꯎꯕꯗ ꯔꯥꯖꯅ ꯂꯥꯛꯑꯣ ꯑꯍꯨꯝꯃꯛ ꯂꯦꯞꯄꯒ ꯂꯩ ꯅꯃꯥꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯠꯄꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯊꯥ ꯁꯥꯔꯦ ꯑꯩꯅ ꯅꯣꯏ ꯑꯍꯨꯝ ꯀꯧꯔꯤꯕꯁꯦ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯦꯅ ꯀꯧꯕꯅꯤ ꯂꯤꯅ ꯍꯣꯏ ꯄꯥꯕꯨꯡ ꯐꯝꯃꯣ ꯑꯍꯨꯝꯃꯛ ꯆꯤꯌꯔ ꯑꯃꯃꯝꯗ ꯐꯝꯃꯤ ꯔꯥꯖꯅ ꯇꯞꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯑꯍꯨꯝꯃꯛ ꯇꯨꯃꯤꯟꯅ ꯂꯩ ꯖꯦꯀꯣꯕꯅ ꯇꯞꯅ ꯍꯣꯏ ꯄꯥꯕꯨꯡ ꯃꯤꯒꯤ ꯍꯣꯇꯦꯜꯁꯨ ꯊꯨꯒꯥꯏꯕꯤꯔꯝꯃꯦ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯔꯝ ꯂꯩꯇꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯗꯧꯔꯤ ꯋꯥꯁꯦ ꯑꯇꯩ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯍꯌꯦꯡꯗꯒꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯒꯦꯅ ꯅꯣꯏ ꯑꯍꯨꯝꯃꯛ ꯀꯧꯕꯅꯤ ꯑꯍꯨꯝꯃꯛ ꯉꯛꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯖꯦꯀꯣꯕꯅ ꯇꯣꯟꯒꯤ ꯃꯃꯥꯅꯁꯨ ꯁꯥꯎꯕꯗꯒꯤ ꯇꯣꯟꯗꯣ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯂꯣꯏꯅ ꯉꯛꯂꯝꯃꯤ ꯔꯥꯖ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯅꯣꯏ ꯈꯪꯕ꯭ꯔꯣ ꯖꯦꯀꯣꯕꯅ ꯄꯥꯕꯨꯡ ꯗꯥꯏꯔꯦꯛꯇꯤ ꯈꯪꯗꯦ ꯀꯛꯆꯤꯡꯗ ꯃꯃꯥꯕꯨ ꯍꯣꯏꯗ ꯂꯩꯕꯅꯤ ꯏꯍꯦ ꯑꯣꯟꯊꯣꯛꯄ ꯗꯁꯥꯅꯤꯗꯀꯣ ꯐꯣꯟ ꯑꯃꯨꯛꯇ ꯇꯧ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯒꯅꯤ ꯂꯤꯅ ꯐꯣꯟꯗ ꯇꯧꯔꯝꯃꯤ ꯇꯣꯟꯁꯨ ꯄꯥꯏꯈꯠꯂꯛꯏ ꯊꯝꯃꯣ ꯂꯤꯅ ꯍꯜꯂꯣ ꯇꯣꯟ ꯔꯥꯖꯅ ꯀꯗꯥꯏ ꯄꯥꯕꯨꯡ ꯄꯥꯏꯒꯦ ꯇꯣꯟ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯄꯥꯏꯍꯜꯂꯛꯀꯦ ꯔꯥꯖꯅ ꯐꯣꯟꯗ ꯂꯧꯔꯝꯃꯤ ꯍꯜꯂꯣ ꯇꯥꯏ ꯄꯥꯕꯨꯡ ꯑꯣ ꯕꯦꯝꯃ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯄꯥꯕꯨꯡ ꯍꯣꯏꯅꯦ ꯄꯥꯕꯨꯡꯁꯨ ꯈꯪꯉꯤꯅꯦ ꯇꯣꯟꯁꯨ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯇꯞꯅ ꯀꯛꯆꯤꯡꯗ ꯂꯩꯌꯦ ꯄꯥꯕꯨꯡ ꯑꯣ ꯐꯔꯦ ꯂꯧꯕ ꯂꯥꯛꯍꯜꯂꯒꯦ ꯇꯣꯟ ꯉꯛꯅ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ ꯌꯦꯡꯉꯣꯏ ꯅꯣꯏ ꯃꯦꯗꯥꯝꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯈꯔ ꯇꯥꯁꯤꯟꯅꯗ ꯂꯩꯌꯨ ꯏꯆꯥꯒꯤ ꯃꯔꯥꯟ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯅꯣꯏꯒꯤ ꯍꯣꯇꯦꯜ ꯑꯗꯨꯁꯨ ꯄꯥꯕꯨꯡꯅ ꯑꯊꯨꯕꯤꯗ ꯁꯥꯒꯠꯅꯕ ꯂꯦꯕꯔꯁꯤꯡ ꯅꯦꯛꯂꯨꯔꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯍꯌꯦꯡꯗꯒꯤ ꯁꯤꯗ ꯍꯥꯟꯅꯒꯨꯝ ꯀꯨꯛ ꯑꯣꯏꯔꯗꯧꯅꯤꯀꯣ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯐꯝꯗꯨꯗ ꯀꯨꯛ ꯑꯣꯏꯕꯗꯣ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ
ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯏꯍꯩ ꯍꯩꯔꯦꯅ ꯈꯜꯂꯒ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ, ꯊꯧꯅꯥ ꯂꯩꯕ ꯇꯝꯃꯨ, ꯑꯋꯥ ꯑꯅꯥ ꯑꯐ ꯐꯠꯇ ꯂꯣꯏꯅ ꯐꯦꯁ ꯇꯧꯒꯗꯕꯅꯤ꯫ ꯇꯣꯟ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯇꯞꯅ꯫ ꯄꯥꯕꯨꯡ, ꯑꯩꯗꯤ ꯏꯃꯥꯅ ꯁꯥꯎꯔꯒ ꯌꯨꯝꯗꯁꯨ ꯆꯪꯍꯟꯗ꯭ꯔꯦ꯫ ꯄꯥꯕꯨꯡ ꯂꯣꯏꯅ ꯈꯪꯏ, ꯃꯃꯥ ꯑꯃꯅ ꯃꯆꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯏꯟꯊꯣꯛꯀꯅꯤ? ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯍꯣꯇꯦꯜꯁꯤꯗ ꯔꯨꯝ ꯑꯍꯥꯡꯕ ꯌꯥꯝꯅ ꯂꯩ, ꯁꯤꯗ ꯍꯦꯛ ꯂꯩꯊꯣꯛꯎ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯇꯣꯟꯁꯨ ꯑꯍꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯤꯛꯇꯣꯛꯄ ꯉꯝꯖꯔꯝꯗꯦ꯫ ꯔꯥꯖꯅ ꯊꯝꯃꯒꯦꯀꯣ, ꯂꯧꯕ ꯂꯥꯛꯍꯜꯂꯒꯦ꯫ ꯄꯥꯕꯨꯡ, ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯀꯅꯥ ꯂꯥꯛꯍꯟꯗꯣꯏꯅꯣ? ꯔꯥꯖ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯅꯥ ꯂꯥꯛꯍꯜꯂꯨꯒꯦ? ꯌꯥꯔꯅꯤ ꯄꯥꯕꯨꯡ, ꯑꯩ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ꯫ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯥꯕꯨꯡ, ꯑꯗꯨꯝ ꯂꯥꯛꯑꯒꯦ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯐꯣꯟꯗ ꯊꯝꯅꯈ꯭ꯔꯦ꯫ ꯑꯍꯨꯝꯃꯛ ꯔꯥꯖꯇ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯦꯛꯇꯤꯡꯗꯨ ꯎꯔꯒ ꯔꯥꯖꯅ ꯅꯣꯛꯐꯦꯠ ꯃꯇꯣꯝꯇ ꯂꯥꯛꯑꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯍꯨꯝꯃꯛ ꯃꯃꯥꯏꯗꯨ ꯍꯥꯏꯔꯞ ꯑꯣꯟꯊꯣꯛꯈꯤ꯫ ꯏ ꯀꯥꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯅ ꯅꯨꯄꯤꯅ ꯄꯥꯝꯗꯕ ꯍꯥꯏꯁꯦ ꯋꯥ ꯂꯣꯏꯔꯕꯅꯤ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯂꯦꯝꯊꯣꯛꯎ꯫ ꯁꯤꯗꯒꯤꯗꯤ ꯅꯣꯏ ꯑꯍꯨꯝꯃꯛ ꯅꯨꯄꯤꯗꯨꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯌꯥꯔꯣꯏ, ꯏꯔꯥꯡ ꯍꯧꯖꯤꯟꯕ ꯌꯥꯔꯣꯏ, ꯃꯉꯣꯟꯗ ꯌꯦꯠꯄꯁꯨ ꯌꯥꯔꯣꯏ꯫ ꯑꯍꯨꯝꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯔꯥꯖꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯤꯒꯤꯁꯨ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯕ ꯑꯃ ꯂꯩꯖꯔꯝꯅꯤ, ꯃꯁꯤꯗ ꯅꯣꯏꯅ ꯐꯣꯔꯁ ꯇꯧꯒꯅꯨ, ꯃꯔꯨꯑꯣꯏꯅ ꯁꯅꯥ꯫ ꯖꯦꯀꯣꯕꯅ ꯑꯩ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯖꯔꯣꯏ꯫ ꯏꯃꯥꯅ ꯌꯥꯗꯕꯗꯤ ꯃꯋꯥ ꯂꯧꯗꯦ, ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯗꯤ ꯅꯆꯥꯅ ꯂꯝ ꯍꯦꯟꯖꯔꯣꯏ꯫ ꯒꯨꯗ꯫ ꯔꯥꯖꯅ ꯃꯦꯅꯦꯖꯔꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯍꯜꯂꯣ ꯁꯔ, ꯃꯦꯁꯦꯖ ꯆꯦꯛ ꯇꯧ꯫ ꯃꯦꯅꯦꯖꯔꯗꯨꯅ ꯃꯦꯁꯦꯖ ꯌꯦꯡꯂꯝꯃꯤ꯫ ꯐꯅꯤ ꯁꯔ꯫ ꯊꯝꯃꯣ ꯊꯝꯃꯣ꯫ ꯂꯤꯁꯨ ꯄꯨꯂꯤꯁꯅꯤꯅ ꯀꯣꯛꯇꯤ ꯂꯩꯈ꯭ꯔꯕ ꯇꯞꯅ ꯄꯥꯕꯨꯡ, ꯇꯣꯟ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ? ꯁꯤꯗ꯫ ꯍꯣꯏ, ꯑꯩꯅ ꯍꯥꯏꯗꯤ ꯔꯨꯝ ꯅꯝꯕꯔꯗꯣ꯫ ꯀꯩꯒꯤꯅꯣ ꯊꯣꯏꯕ ꯃꯗꯨ ꯍꯪꯂꯤꯕꯗꯣ? ꯁꯣꯔꯤ ꯄꯥꯕꯨꯡ, ꯁꯨꯝ ꯍꯪꯕꯅꯤ꯫ ꯌꯥꯔꯦ ꯆꯠꯂꯣ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯨꯄꯤꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯔꯦꯁꯄꯦꯛ ꯎꯠꯄꯤꯒꯗꯕꯅꯤ, ꯈꯪꯉꯕ ꯁꯅꯥ? ꯖꯦꯀꯣꯕꯅ ꯔꯣꯖꯒ ꯇꯥꯃꯣꯒꯁꯨ ꯃꯤꯡ ꯈꯔ ꯈꯔ ꯀꯧꯕꯤꯌꯨ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯏꯆꯥꯗꯤ ꯃꯊꯣꯡꯗ ꯅꯠꯇꯦ, ꯖꯨꯒꯣꯠꯁꯨ ꯆꯥꯗꯦꯗꯅ, ꯑꯗꯨꯅ ꯍꯥꯏ ꯋꯥꯅꯤ꯫ ꯄꯦꯜꯂꯦ ꯁꯩꯗ꯫ ꯔꯥꯖꯅ ꯔꯨꯝ ꯅꯝꯕꯔ 48ꯇꯅꯤ ꯇꯣꯟꯅ ꯂꯩꯗꯣꯏꯗꯣ꯫ ꯑꯍꯨꯝꯃꯛ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯔꯥꯖꯇ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯂꯛꯏ꯫ ꯔꯥꯖꯅ ꯅꯨꯄꯤꯗꯨꯅ ꯅꯣꯏ ꯑꯍꯨꯝꯗꯒꯤ ꯆꯨꯁ 3, ꯀꯂꯦꯛ 2, ꯃꯦꯔꯤꯖ 1 ꯃꯥꯏꯅ ꯈꯟꯖꯔꯅꯤ꯫ ꯃꯁꯤꯗ ꯂꯣꯇꯔꯤ ꯐꯥꯎꯗꯕ ꯑꯅꯤꯗꯨꯅ ꯀꯥꯔꯟ ꯇꯥꯔꯕꯗꯤ ꯄꯅꯤꯁꯃꯦꯟ ꯐꯪꯒꯅꯤ꯫ ꯅꯣꯏ ꯑꯍꯨꯝꯃꯛ ꯅꯨꯄꯥꯗ ꯅꯨꯄꯥꯗꯧꯅ ꯌꯥꯝꯅ ꯂꯦꯝꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯅ ꯊꯥꯖꯩ ꯅꯣꯏ ꯑꯍꯨꯝꯗꯒꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯆꯨꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯅꯨꯄꯤꯗ ꯎꯕꯗ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯇꯕ, ꯁꯥꯎꯅꯤꯡꯕ, ꯅꯨꯡꯁꯤꯕ, ꯐꯤꯂꯤꯡ ꯄꯨꯝꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯗꯅ, ꯑꯍꯨꯝꯃꯛ ꯍꯣꯇꯦꯜ ꯑꯁꯤꯗꯒꯤ ꯑꯥꯎꯠ ꯇꯧꯒꯅꯤ꯫ ꯑꯍꯨꯝꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ ꯄꯥꯕꯨꯡ, ꯂꯦꯝꯃꯒꯦ꯫